Doctor ama tanthokadori February 15 Fibam Sadana Naba Anaba Amagi Kesi reports in Yangbinaba, Hongal the left to the me Tananaba Kova Powda, Kanamata Tupi the Tabiki Wahauda, Doctor Ama Laikai that Laihandanaba Warep Logodori, Singzingway Assembly Constitution Gi Manung the Laibat Laikai Amada Laiba Doctor Aduna, Matam Sana report Yangbida Badagi, Rims Hospital, Anaba Dut Laikidabane, Haibigi Wahauda, Laikagi Miano, Doctor Adigi Mayum Nasinumidang Wedam Tomzilaki, Adubu, Singzingway Police. Timna section na ngak sen badagi pamdaba thodo amata thokide thodo asigi matang na imung manungi miyoi singna pauksi asida phongdorakpada laikhidrabi nupi adu masagi anaba amadagi advanced hospital da hana layeng lamli adubo hospital asina laikai asimaktagi rims hospital da puba doctor amada refer toraki refer toroba matungda doctor aduna test tawnaba irakpasing test tawruraga result sing adu yenghanabagi damak doctor adugi yumda ngase yukpung tarukta lakhibani anaba dusu laikai adumakta dagine adubo thong hangnanaba kerak hanna kawbada kanamata na khumlakhide maduna maram oiraga test ki result adu yenghanbagi pambai amata laikide amasum athu akai gi oina hidak langthak thanabagi khudongchaba amata phangkhide haina maral sirakli paw asina makhata na hai anaba adu karinoma tawrakpadagi ngasi nungthil pung ani adwaida rims ki casualty da pukatki ICU da pusinduna ngak layeng labatungda anaba du laikidabane laikai amata da laiminariba sakhang maikhang nariba amasum khonjal phawba khangnariba doctor gi imungna anaba layeng nabagi matangna kawba khumkhidabadu miyoibagi satna lo natte haina su maral sirakli. Thank you.